Lairanga Pankakoiba, artist singi Punsida, Koimugumna, Akoina, Kongul Lizadana, Lairang singi Mapau, Hangbagi, Madi Wakalon Hajavatai, Akoiki Koimu channel Sina, Nasisomu, Makoi Singdugi Marai Bag Hainaming Thonba, Akoiki Tauram Masigi, Sarukamoina, Lamdam Sigi Sagnairaba, Miam the Toidok and Dom Sakang Naraba, Sumang Kumai Loinana, a manivre filmgi, Taibanga. Miyamna Sakang Naraba, Sonariba, Rangilal Laisramga, Magi Sangaida, Nahakang Unajaduna, Wari Sananaba, Kudong Chav the luxury, Rangilal Isilina Unadab Sukuire, Nasidi, Ahanbada, Corona Lui Hivamatung, Asugyamna, Wana Lantenkia, Mayogna Rob Matung, Ikanga 2023, Sigi, Megi Tarik Home the Gi. Irang Amamu, Abdi, Kuki, Maite, Anigi, Akanba, Lan Pamamai, Mayong, Tanjama, Mayong Narigo. Aduna, Singwa, Mikupasida, Pongin the Karipauri, come down to Punchi, Lembi, have the Kitan, Eko Taminasi. Anidam. Ahamda, Kumu channel gi viewers sing, our single Ahamda, Kulmzari, Taramna Ucheri. The Tamo Yampazava, Ohangni, Kogi. Nature ki oiba adumba haigadra akogi ahanbagi corona gi ko viral gi achauba chething awawa ma khangongduna mi amaga unnaba thengnaba punba karimti yada imung manung ipa ima ichilinaw bhaw leiminaba yadaba ri wari otai sana unnaba adu yamna kano oiraba harasoiba haitare ko yamna sathiba ponamaka koi Thengna Koi Kudimana, TV delay, Kudim Kudima Tari. The minor Thengna Awa Badu, a Koi Mangumri, Punsida, a Kogi generation, Sida, Dumado, Thengna Triba, Amna Kanoiba Haitare. Madugi Matam to the Ne Agi, Popa Popishu, Corona Makinate, Topa, Lainana. Chatkivashi. Oh, Live Kivani. I know this is Yatogzeri. Amakat Tavio. Adugamu Kangaudana music Kuki Kanguki over Lan Haitareko. Masidi Amtina Piente. With Ziva Pamakudimutegi, Toybani, and I know Miss now, quietly a Toybani Hana, Lady Miss the Sha all of the mean as how all of the Quina. Masi Kuki no high, Moina Chumi, Mate Equina High, Equina Chumi. Adumapo, Achum Arani judgment to the Atopasina Dum Kangani, Aduga, Achum by Visina Kadung at the Lotana, Leho Budiaro, Maybufina, Kuptan Tamea, they have done. The Mina Achuma to the Soidana, Normadi, Tolakini, Ado I Isama Mate Machamoina, Manipuri Emoina. Ima Laybag Manipur Ribes, Koi, Matam Chupata Nuxidana, Manipur Kidamata Koi, Tawai Taba Pamute, even Sumang Lila Horam, they couldn't the Bauda, Ima Laybag Manipur would say Tabu, Sina, Akoi say Hawaii, Aduga, all Manipur Matamisha Kanglup, Amiki. Isay Sakpa Manipur ki Matam Isay say Sakpa Kuding Magna, Saipam Kuding Magda, Isay Horam Dai Kudingi, Imam Manipur was say Taraga, Kurum Jaraga Isay Hawi. Adu Asuk Nung Sirava, Imaleva Manipur say, Masibu, Machet Segai Raga, Equisi, Kang Hongsa, Henna Honarapa, Masian Nunga, Zeriba Furup, Kanglup say, Mokoida, Mayog Nanava, Kariguma. Tabuk Tauran Kari Shen to Hum Tomane and Kale, Karimodle. I must say, the Mayans has among the Panzagi, Minus how all of Pahavs, Minus how all of Pazia, Quimasin like Minari singing Marta, you may Tarakpa, Ari to me, Miamu, Koktoga, Tang Yan and Kakana Halapaisi, Sa all of Punito. Ramasi Sa all everything say, Gwena, Masi say, Manung Amada, Yamapit Pata Haragana, family Amada. Macha mayam le du angau macha yarokan yan ta ba yang phaba ngang yarokan ari de medium mun le bi yarokan adu mayam to loin orga su macha angau bosidi kamaina warakani masi warak bosidi kogi lenga khai tare ko manipur sigi chobu dai te lo ba ari de chobu lenga ki kambu aduga koi se so sing mayam le moine hena ko de ya khangai Lo the Yangasu, or Aingi Kari Magi the Yangasu, Kari Legi Habido, Madu Tijalaga,
ꯌꯥꯝ ꯊꯨꯅ ꯄꯤꯁ ꯑꯣꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯌꯥꯝ ꯊꯨꯅ ꯄꯤꯁ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯕ ꯑꯃꯅꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯆꯔꯥꯡꯅꯕ ꯆꯌꯦꯠꯅꯕ ꯑꯃꯒ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯀꯥꯡꯖꯥꯏ ꯄꯨꯖꯥꯏ ꯇꯧꯅꯕ ꯂꯥꯟꯖꯦꯟꯅꯕꯒꯤ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯔꯪꯒꯤꯂꯥꯜꯗꯤ ꯂꯤꯂꯥꯔꯣꯏ ꯑꯃꯅꯤ ꯀꯨꯝꯍꯩꯔꯣꯏ ꯑꯃꯅꯤ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯎꯅꯗꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯒꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯔꯪꯒꯤꯂꯥꯜꯗꯒꯤ ꯀꯔꯤꯒꯨꯝꯕ ꯗꯥꯏꯂꯣग ꯈꯔꯗꯤ ꯃꯌꯥꯝ ꯈꯧꯔꯥꯡꯅ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯗꯣ ꯑꯍꯧꯕꯁꯤꯃꯛꯇꯗ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖꯤꯡꯂꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩ ꯔꯪꯒꯤꯂꯥꯜꯗ ꯀꯩꯅꯣꯝꯇ ꯑꯩ ꯄ꯭ꯔꯣꯄꯣꯁ ꯇꯧꯖꯒꯦ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯣꯁꯂꯤ ꯃꯩꯇꯩ ꯄꯤꯄꯜꯁꯤꯡꯗꯀꯣ ꯃꯈꯣꯏꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯩꯈꯣꯏ ꯁ꯭ꯂꯦꯡ ꯋꯥꯔꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯖꯔꯤꯕ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯑꯀꯥꯝꯄꯦꯠ ꯌꯥꯎꯅ ꯁꯛꯊꯨ ꯏꯊꯨ ꯑꯗꯩ ꯍꯥꯏꯕꯗꯗꯤ ꯐꯖꯗ꯭ꯔꯕ ꯀꯁꯨꯕꯤ ꯃꯆꯥꯒ ꯍꯥꯏꯕ ꯐꯥꯎꯗ ꯃꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯐꯥꯎ ꯁꯤꯖꯤꯟꯅꯩꯑꯕ ꯃꯁꯦ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯕꯤꯔꯦꯟꯗ ꯑꯗꯨꯝꯅ ꯁꯤꯡꯅꯔꯛꯄ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕ ꯇꯁꯦꯡꯅ ꯑꯆꯧꯕ ꯑꯩꯈꯣꯏꯗ ꯆꯩꯐꯨ ꯑꯃꯅꯦ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯑꯇꯝꯗꯅ ꯑꯩꯈꯣꯏ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯕꯗꯧꯅ ꯇꯧꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯀꯨꯀꯤ ꯑꯃꯅ ꯉꯥꯡꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯩꯈꯣꯏꯒꯤ ꯂꯨꯖꯗꯕ ꯇꯨꯀꯠꯆꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯣꯏꯕ ꯕꯦꯕꯥꯔ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯒꯤ ꯃꯑꯣꯡꯗ ꯀꯩꯒꯨꯝꯕ ꯗꯥꯏꯂꯣग ꯈꯔꯗꯪ ꯇꯧꯕꯤꯌꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯤꯅ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯃꯤ ꯀꯃꯥꯏꯅ ꯅꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯏꯁꯥꯁꯤꯗ ꯃꯥꯏꯟꯁꯤꯗ ꯑꯗꯨꯝ ꯇꯦꯟꯁꯟꯁꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎꯁꯤ ꯇꯦꯟꯁꯟꯁꯤ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯑꯆꯨꯝꯕꯅꯤ ꯉꯁꯥꯏꯒꯤ ꯄꯥꯎꯗ ꯔꯦꯗꯤꯑꯣꯗ ꯑꯗꯩꯗꯤ ꯀꯩꯅꯣꯗꯤ ꯇꯤꯚꯤꯒꯤ ꯑꯥꯏ ꯇꯤꯚꯤ ꯀꯔꯤ ꯑꯃ ꯅꯨꯡꯉꯥꯏꯕ ꯏ ꯄꯥꯎ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯥꯎꯁꯤꯡꯁꯤꯗ ꯀꯩꯅꯣ ꯍꯣꯝꯗ ꯂꯩꯔꯤꯕ ꯀꯩꯅꯣꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯍꯧꯖꯤꯛꯃꯛꯇꯗ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯕꯖꯥꯔꯁꯤꯗ ꯑꯥꯔꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯒꯤ ꯁꯣꯔꯣꯛꯇ ꯊꯠꯆꯜꯂꯒ ꯐꯛ ꯊꯥꯖꯤꯜꯂꯒ ꯐꯝꯖꯤꯜꯂꯒ ꯑꯥꯔꯃꯤꯁꯤꯡꯁꯤ ꯒꯣ ꯕꯦꯛ ꯇꯧꯔꯒ ꯍꯜꯍꯟꯈꯤꯕꯒꯤ ꯌꯥꯝ ꯆꯨꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯒꯤꯗꯤ ꯂꯥꯟꯊꯦꯡꯅꯅꯕ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯗꯩꯗ ꯅꯝꯕꯣꯜꯁꯤꯗ ꯗꯣꯅꯦꯁꯟꯁꯤ ꯇꯧꯅꯔꯤꯕ ꯃꯥꯏ ꯂꯩꯀꯥꯏꯒꯤ ꯃꯥꯏ ꯄꯥꯟꯗꯅꯀꯣ ꯑꯉꯝꯕ ꯁꯤꯌꯥꯔꯁꯤ ꯇꯧꯅꯔꯒ ꯂꯥꯟ ꯉꯥꯛꯄꯁꯤꯡꯁꯤꯗ ꯊꯥꯖꯤꯜꯂꯒ ꯐꯥꯏꯠ ꯇꯧꯅꯅꯕ ꯍꯥꯏꯅ ꯀꯟꯅ ꯇꯧꯔꯤ ꯁꯤꯒꯤ ꯇꯥꯟꯖꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯇꯥꯟꯖꯥꯁꯤꯗ ꯀꯨꯀꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯒꯤ ꯂꯤꯗꯔ ꯑꯃꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯗꯣ ꯃꯣꯏꯁꯤ ꯁꯥ ꯑꯣꯜꯂꯕꯅꯤ ꯑꯗꯣ ꯁꯥꯁꯤꯗꯤ ꯀꯃꯥꯏꯅ ꯋꯥꯔꯛꯀꯅꯤ ꯁꯥ ꯋꯥꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯥꯔꯪꯒꯨꯝꯕꯗ ꯃꯣꯏꯁꯤ ꯐꯥꯖꯤꯜꯂꯒ ꯊꯝꯃꯒ ꯃꯗꯨꯗ ꯂꯥꯛꯅꯕ ꯇꯥꯔꯦ ꯃꯣꯏꯁꯦ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯔꯗꯧꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯇꯣꯔꯆꯔ ꯇꯧꯕ ꯍꯔꯥꯁꯃꯦꯟ ꯄꯤꯕ ꯃꯥꯏꯟꯁꯤ ꯍꯧꯖꯤꯛ ꯉꯁꯤ ꯐꯥꯎꯗ ꯌꯦꯡꯉꯣ ꯇꯥꯃꯣ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯩ ꯀꯩꯅꯣꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯁꯨꯁꯥꯏꯠ ꯇꯧꯅꯔꯁꯦ ꯁꯤꯅꯤꯡꯕ ꯃꯤ ꯑꯩꯈꯣꯏ ꯌꯥꯎꯔꯕꯅꯤ ꯑꯗꯒꯤ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯁꯤꯡꯁꯤ ꯌꯥꯝꯅ ꯄꯤꯛꯈꯤꯕꯗꯤ ꯐꯅꯦꯕ ꯈꯤꯇꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯀ꯭ꯂꯥꯁ 3, 4, 5 ꯆꯠꯇꯕꯅꯤꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯃꯣꯏꯗ ꯑꯦꯟꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯅ ꯃꯃꯩꯗ ꯀꯣꯛ ꯕꯦꯔꯥ ꯂꯩꯔꯛꯄꯒꯤ ꯃꯗꯨꯒꯤ ꯆꯥꯟꯁ ꯄꯣꯁꯤꯕꯤꯂꯤꯇꯤ ꯃꯃꯤꯠꯅꯗꯤ ꯎꯔꯕ ꯍꯣꯏ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯃꯣꯏ 20-30ꯃꯨꯛ ꯆꯪꯁꯤꯜꯂꯒ ꯌꯨꯝꯁꯤ ꯃꯩ ꯊꯥꯈꯤꯕ ꯊꯨꯒꯥꯏꯈ꯭ꯔꯕ ꯃꯩ ꯊꯥꯈ꯭ꯔꯕ ꯃꯗꯨꯗ ꯑꯩꯅ ꯀꯔꯤꯝꯇ ꯌꯦꯡꯉ ꯇꯧꯕ ꯉꯝꯗꯅ ꯍꯟꯅ ꯌꯦꯡꯉꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯐꯤ ꯁꯦꯠꯈꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯃꯇꯠꯇꯨꯒ ꯆꯦꯜꯂꯛꯈꯤꯕ ꯀꯥꯡꯕꯨꯗꯨꯅ ꯃꯥꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯗꯤ ꯐꯅꯤ ꯑꯗꯨꯒ ꯈꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯒꯨꯝ ꯀꯩꯒꯨꯝ ꯇꯧꯔꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯗ ꯃꯥꯒꯤ ꯚꯤꯖꯟꯗ ꯀꯩꯗꯧꯉꯩꯗ ꯃꯗꯨ ꯅꯦꯚꯔ ꯃꯥꯡꯉꯔꯣꯏ ꯃꯗꯨꯅ ꯆꯦꯂꯦꯟꯖ ꯑꯃ ꯑꯗꯨꯝ ꯂꯣꯏꯅꯗꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯣꯏ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯂꯩꯒꯅꯤ ꯃꯣꯏꯗ ꯊꯃꯣꯏꯗ ꯆꯥꯛꯄ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯒꯅꯤ ꯃꯗꯨꯃꯛꯅ ꯇꯣꯉꯥꯟꯕ ꯂꯥꯏꯟ ꯑꯃꯗ ꯆꯠꯈ꯭ꯔꯒ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯃꯗꯨꯒꯤ ꯆꯤꯡꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯀꯣ ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇꯪ ꯍꯛꯆꯥꯡꯒ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯅꯤꯅꯦ ꯑꯗ ꯉꯥꯏꯍꯥꯛꯇꯪ ꯌꯨꯝꯗ ꯂꯩꯕꯁꯤꯗꯀꯣ ꯀꯔꯤ ꯄꯥꯎ ꯂꯩꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤ ꯉꯥꯛꯇꯅꯦ ꯑꯗꯨꯝ ꯄꯦꯟꯗꯕ ꯏꯁꯥꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛꯇꯪ ꯔꯤꯂꯦꯛꯁ ꯇꯧꯕꯤꯔꯒ ꯊꯥꯗꯣꯛꯄꯤꯔꯒꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯄꯦꯜꯍꯟꯕ ꯍꯥꯏꯕꯁꯤ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯏꯊꯧꯅꯤ ꯑꯩꯗꯤ ꯀꯣꯃꯦꯗꯤꯌꯟꯅꯦꯅ ꯃꯤꯌꯥꯝꯅꯁꯨ ꯁꯛꯈꯪꯅꯗꯅ ꯂꯩꯕꯤꯔꯤꯕꯅꯦꯅ ꯃꯗꯨꯗ ꯋꯥꯈꯜ ꯊꯥꯗꯕꯤꯔꯒ ꯑꯩꯈꯣꯏ
kuki amana maitai singbu singnaraga ngangba wangang sangang matek matang isamak mimicry tawbada ade koigi tongan ba konjel sabada thoidona maming leraba misagamani soidana mina madugi curiosity taningbagi ikhaulang ma leiramgane na khalle matek matang tawbina wa amka saning singjare ai kano dadi cookie dadi ai tor le damona ai do waro bigano cookie gi kano tor ga mai tei da chai bagi po to dai never ai share right ai je mai tei no no ate mai tei de ko na la lu ba kai ru sin te ana moi ya ngo bo ne che ro ye da ma do tor ga adu moi da chai ri adu siam nungai wani tasengna akoigi ithakta chairakpa ji ai isanoi nungai jedebko aduna akoi maiteina moida pendana warauna laman komningbagi mai amaga loinana sauba chaiba madu tawbiraga so kai leite hobio akhoi maiteina ipu thangan general pauna barjaba si be tikenjit makoi mayamna lan thengnaramaga iramdam irei pak sana lai pak manipur se koi ngasi leiba ngam akoina kanbiramini koi irei pak iramdam ji hoi natro kai sunata ba pet lawba kuki a drak chaba nisha chaba ade langhing ma khara laga sana lai pak manipur si thugai ge moigi jagani moigi aduni na tok thuru pujida koi tumina halne yenga leigadro mo ha asenguni Masih chen ko chen ta maja hatu pura bhawa ai kau thani nya ba natra ima leiba ki da mung tra phona barjaba sina se angrejingi ada bongi maina kak tra tau hi da ha bi tiken de jin nong pharsi ki jagai ka khriba thangan general pharsi ki jagai ka khriba makhoi da natana athoba mayam ma leire ima leiba si da bukal di ai dra mathwai ponta ore be che khing atne moi gi masa masu sada lodani ne noy khoi sei bo aduna ai khoi na irei pa iram de jinga ko ta bani natro ade mai thai gi lai harau bada kari da ade gi de tanghun gi adu gi chimi tami adumai na dum loina ga la khaba sang khaba chahi ani gi khoi gi wari lei jaba khoi gi iram na ma ju kari me ma haibra kaino adun de gi khal chang je le ga maro mari su chu ngang ba haitaba moi na chang se le ga khoi gi rei pa iram de moi gi ni kai na ma khong kan thal te ta na ka dom niet ki dom ni ai khoi gi chief minister da ni aka pe ka ngang ga taw do ai aka pe te chahi ma ta hi la hai hai ni rei mo ko sini rangilal yam ngai dialogue sina ai khoi gi labdam sigi na role singda ahal lamoina ai khoi gi mapa mapu mabudau amoina pauktak piba moida thongna pa oina soidina pangal piba oisero nai thamjage aduga nungai jariba maroina entertain tauba ngak ekoi wari otai si sana na matam haugiba khangau dana ba laujaba tamja moina rangilal di ekoi lila drama da no phade da street play na chingma kaya da audio play ade manipuri film ga da we transgender amoina ga hege act to wasu masing khangna thengna khre yam nuai gi madu miyam na kaungam da ba gi rangilal gi tongan ba yam unique koi ba ekamani na lawe ga hai tare adu maina transgender amana hauji leiba ki thogliba issue ai burning issue sida tangai ma phadana transgender singsu mokoi chu involved do yauksan bagi tangai phadaba lerak laba miko madura moise nongmai pairaga chatta ya di na tawraba ado kuki marak moi thajalle matamda kuki na nongmai kapamo tamda moina pakattana ga cn bagina madigi dialogue mate am to kajani tamana takpe do situation do sagalaga mit adum uru pasu am phajaba keno ni adu madumang na khona comedy ni na moida karem nazabadi nate kanbi ga no ngahak nuai thokpani mayam na biraga su si comedy ni mayam na phagi rom da puthokpani na kanbi ga no amuna hai se sum mayam viewers ngi interest ta sum mayam akoi telap na mate am tang tauji Minao lao kuki ma sila lehori lao ka pun lao sai ki ma du ani ka tengah lao nang kita kat pino se lao ai ma
เรานี่กันดูนี่ฉันมีหงายเลยค่ะไอ้โน่กูกินคาเฟ่ยังบ้านเลยอะไรนี่ด่าMana mana deh, kita tahu. Abi personal career lagi achievement me anu tang da kitang kari achievement phangre aduga lila na kaya muk aduga film na kaya muk nasi phawda isawana pamna masimakti komgre haibna chingba madugi numbers in count orga masing thijalaga lebi rakam dawe madu bakti chapsawa da mai fix haije bati tang war ni nukpade dagi aigi life se armaina hanba from the beginning hai tare ko and aigi father already cousin sing mogi sei kala sida dum loinar ga lakpa family oi aigi sagai se ko ana baba na drama theater tawi aigi uncle na isai tawun ada ani mak situ na ai ngon da khara sum aigi na kong da mit da dum ni na ngon situ na dum yaw bi rokpa hai tare sona san bidna mai tor la ke baduna ai se no phode da ai ahan ba intro to biduna khoi ojar rini kumar gi no phode campus gi ai mayam da masak khangbi ba si bi ba artist ma oira ba matung da khoi gi bright film gi tamon chan hai mana si yawi ahan ba khoi no phode gi team du masu team member amani cameraman and direction masu share to yam phajana ada mana ais ani khoi no phode yawa team se kano da film di yaw to nei film ko to de ne mana putok pina kana ga hingoni ani di iral oirage ani di aroi banati adu mataba digital format su mana putopa film gai de yamta sita de except amam masu ngam bini natana sita de koi na kitang chana ko kitang wala na koi kas pb de duga atai di mana dum kaslon pb duga shankar ye tamo kanu sum lai di lai gide mkg amagi mamani punna to ba kana ga hironi kanu da adagi sum ato pa film ka sum am kanna ingonda mandir yaw gre ko aduga atoba celluloid kardi dum lai gre yamna masing yam budi nate tam am masing yam kanu digital ke per tadi digital magta digital da dikra dum maximum nearly 20 plus aina yamping na par but sumang lila na kaya lo yaw sumang lila se masi 40 adigi kitang above player madra aduga maduda phangibe achievement award sing achievement ke su thu pa phangba laite tamon nanau di sing na amon da best kano kai ta phangba laite kari gino dudi madu sanga ko hang amane madu ko gi listener na viewer na kudimang na loi wang oibe aba amadu watan jam manipur gi comedy king hardi ko rangilal aduga joseph nakoi khara sikhakna tana ade to khut thek tana pabe aba adum tangi haje batai ado sigi marak sida nakoi da kan award sing baby da ba ga si yamna masi marak ta kari lebanu gaina khana ngai oibo hangne sengna har ga da mai gi performance na wat pa adai da dum ba script na karina adai di yoksan bangam da ba adum ba kanu ai gi ason bo weakness lebanani haina so aina mane yamna noina khandok chare aduga sona baby ba matam ma mai laksane na khallaga adu ngai jabadu hoi penthok pai be sege no chauba atobu pai ma leibanate adu di adu mayam na nungsibi dina ko mayam na nungsibi dina ubi bada thengnabi bada rangilal ne haiba anamaina sakhangbi basi adu budi nambol maike sida koi rangilal hairga khangdaba kana gumamta lekai si koi yum taglak pada thirak pada aruba oide manipur haibasi pikraba jaga ni manipur tokto asi prithvi gi atai atopa mafam singda hujiti kogi youtube internet ki achoba role ama lairabani na rangilal gi mafam maitei ta ba area kuding nati manipur gi india gi lairiba mafam sing world gi different areas sing choina tari ba maitei sing mafam singda rangilal gi mafam chauna lai anai lokje ado rangilal akoi radio gi play sing da su masing khang na kombiram la ne na khali radio play di kya muga komre video play se tamai masai ma chok pai masi count se ai kan tok jedre fanam di ai kan tok jagre ado
ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯅꯠꯇ꯭ꯔꯒ ꯐꯤꯜꯝꯒꯤ ꯑꯥꯔꯇꯤꯁ ꯑꯃꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯀꯔꯤꯅꯦꯅ ꯂꯧꯕ ꯌꯥꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯐꯣꯀꯁ ꯇꯧꯕ꯭ꯔꯣ ꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤꯅ ꯃꯦꯟ ꯀꯣꯁꯅꯤ ꯀꯥꯏꯅ ꯂꯧꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯃꯁꯤ ꯅꯃꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯥꯡ ꯂꯤꯂꯥ ꯍꯥꯏꯁꯤꯅ ꯄ꯭ꯔꯣꯐꯦꯁꯟ ꯀꯩꯅꯣꯝꯗ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯐꯤꯂꯝꯒꯤ ꯀꯩꯒꯤ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯟ ꯇꯧꯅꯕꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯄ꯭ꯔꯣꯐꯦꯁꯟ ꯀꯩꯅꯣꯝꯗ ꯆꯪꯁꯤꯜꯂꯛꯑꯕꯅꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟ ꯆꯪꯉꯤ ꯑꯗꯩ ꯁꯦꯟ ꯌꯥꯎꯗꯅ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯠꯇ ꯌꯥꯗꯕꯅꯤ나 ꯃꯅꯤꯗ ꯂꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕꯅꯤꯅ ꯃꯁꯤꯃ ꯈꯔ ꯑꯋꯥꯕ ꯈꯔ ꯃꯥꯌꯣꯛꯅꯩ ꯑꯗꯨꯒ ꯐꯤꯂꯝꯗ ꯀꯩꯒ ꯇꯥꯃꯣꯅ ꯑꯝꯇꯪ ꯄꯟꯖꯍꯧꯒꯦꯕꯀꯣ ꯐꯤꯂꯝ ꯇꯧꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯇꯧꯔꯤꯕ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯛ ꯔꯣꯜ ꯂꯧꯔꯤꯕꯁꯤꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯡꯕ ꯃꯦꯟꯕ ꯐꯤꯂꯝ ꯑꯩꯈꯣꯏꯒꯤ ꯄꯨꯇꯤꯟꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯁꯤꯖꯤꯟꯅꯕꯤꯕ ꯑꯗꯣ ꯐꯖꯅ ꯀꯃꯦꯗꯤꯌꯥꯟ ꯑꯃꯒꯤ ꯔꯣꯜ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛꯀꯤ ꯐꯤꯂꯝꯒꯤ ꯃꯌꯥꯡꯁꯤꯒ ꯄꯨꯃꯤꯟꯅꯔꯛꯑꯒ ꯀꯩꯅꯣ ꯐꯥꯎꯕ ꯑꯔꯣꯏꯕ ꯀꯩꯅꯣ ꯐꯥꯎꯕꯗ ꯐꯤꯂꯝꯁꯤ ꯍꯧꯖꯤꯛ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯀꯃꯤꯛꯀꯤ ꯔꯣꯜꯁꯤ ꯈꯤꯇꯪ ꯍꯧꯖꯤꯛꯇꯤ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯍꯥꯏꯅ ꯌꯦꯡꯉꯤꯁꯤꯗ ꯑꯃꯨꯛ ꯅꯍꯥꯟꯋꯥꯏꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯌꯦꯡꯅꯤꯡꯕ ꯃꯤ ꯂꯩꯇꯕ ꯅꯠꯇꯦ ꯐꯤꯂꯝ ꯌꯦꯡꯉꯨꯁꯤ ꯑꯗꯩꯗꯤ ꯂꯤꯂꯥ ꯌꯦꯡꯉꯨꯁꯤꯅ ꯆꯠꯂꯤꯁꯤꯡꯁꯦ ꯃꯨꯟꯅ ꯈꯟꯊꯔꯒꯗꯤ ꯉꯥꯏꯍꯥꯛ ꯃꯥꯏꯟꯁꯤ ꯔꯤꯂꯦꯛꯁ ꯇꯧꯔꯨꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯁꯤ ꯑꯩꯒꯤ ꯇꯦꯟꯁꯟ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯤꯌꯦꯇꯔꯗ ꯑꯗꯩꯗꯤ ꯀꯩꯅꯣꯗ ꯆꯪꯅꯔꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯍꯣꯜ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈ꯭ꯔꯒ ꯑꯋꯥꯕ ꯁꯤꯅꯦꯃꯥ ꯑꯃ ꯌꯦꯡꯉꯒ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕ ꯍꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯐꯤꯂꯝꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯦꯋꯥꯔꯗꯀꯤ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯗ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒ कमन सिनेमा येंबगी कई लीला येंबगी अदुमाइन चन्नरिसिति अदुमाइन लैबनिना डायरेक्टर अदि स्क्रिप्ट राइटर सिंना कमिक की रोल से खितंग डेवलप तो हनिंग तौते हाइबी नते अदु खरगी हेन डेवलप तौरगा लीला सिगी नत्रगा फिल्म सिगी वारी परिंग लोइनना पुमिनरगदि तोना चमेना बा हाइबिदो कमिक की कनो से मागी मफम मागी कनो मद जगह आमदी मफम फान कन्मे सी मतंग सिदा खितंग ट्रेजेडी खर लेगरे अजा मतेम नोहनबा सिदा मतेम तौबिरो इसा मतंग सिदा लो नुआय मतेम दा हसन बिरो काय हाइबु अदो खैगे आर्ट एंड कल्चर डिपार्टमेंट को मने को थोइदोंना आर्ट का मरी का हेनसु लेतबा खरगी मखैगा आर्ट द चंगुब खरबुदी मोय मसाना कन्ना थी हुमदना होनजदना वानोमदना तौब्रा थबकसी इराई लाइना फंगगा मोगी अचोबा पोस्ट अमा पाइरगा नुआइन हेक लेथोबा अदबो मतम सांगना अखोगी पब्लिक का हैंड इन हैंड चन्मिनरकपा आर्ट से चाउन सैक्रिफाइस तौरकपा रंगीलाल खोइगुम बदगदी अखोगी गवर्नमेंट के साइड की कईगुम जॉब ऑफर गुम लेबा अदुमाइना खुदोंग चाबगा पीबगा मदु थेंगनगिदब्रा ननसु अप्लाई तौगिदब्रा कमदवे अमसे थेंगनगिदे अदा खोइना से याम कन्ना अप्लाई तौगिदे थेंगनगिद्रबनिना अदा असे होय अखोइगी मखा थाबदा लाखिबा कनोसिंग अदुम खर थी हुंबा सपोर्ट अदे साइड एंगल सिंदगी को खर सपोर्ट लेबा अदगी ममी मना खर नेनो तौबा मी सिंग हाइबा गाम खर हंगोइदबा खर तंदबा कनो हाइगद्रा सपोर्ट फबा हाइतारे सिम समना हाइबदा समना खर नपकनबा अदुम कामुनदे पंफंग फंगबा अदुनेबा अदो फेलोशिप गुंबा वगी सेंट्रल गवर्नमेंट दगीगा कई इधरकपा अदुम खुदोंग चाबगा लेतबरा आइगी इंडिविजुअल ओइनदि लेते दा अखोइ नोफदेगी टीम गी ओइनदि अदुमाइना अखोइ से ग्रांट तानदना फेलोशिप का कई का तौ अदो रंगलाना लीला यावरिङैदको अखोइ नोंगदा लीला दगी लुपा कयामुक चावराना मैक्सिमम तानम ngam numit ka yaugige फेस्टिवल गुंबा लाइबा मतम को निंगोन चाकोबो गुंबा नत्रगना अखोगी मणिपुर की अदुम फेस्टिवल यावसंग मै थाबा गुंबा अदुम फेस्टिवल मतम सिदि नमो नोंबदा सो मरी गुंबा मा अखोइना मतम दा अखोइना हुजिकति आई लीला ग गेप सि खर सांग लाइगरे अदुना मतम दा येल सि लुपा चाट्रुक सनो खारि वा चाट्रुक ये मसे
ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯐꯪꯉꯤꯕ ꯁꯦꯟꯐꯝꯗꯨꯅ ꯏ ꯐꯦꯃꯤꯂꯤ ꯑꯃ ꯔꯟ ꯇꯧꯕꯗ ꯃꯥꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯑꯃ ꯁꯦꯝꯕꯗ ꯃꯗꯨꯅ ꯑꯩꯈꯣꯏ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏ ꯉꯝꯃꯤ ꯑꯗꯨꯝ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕ ꯑꯣꯏꯈꯤꯗꯤ ꯀꯩꯅꯣ ꯄꯥꯈꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯨꯝꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯍꯥꯏꯗꯨꯅꯤ ꯃꯁꯤꯃꯛꯅ ꯄꯨꯔꯥ ꯑꯩ ꯍꯦꯛꯇ ꯉꯝꯕꯗꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯁꯥꯏꯗꯇꯒꯤ ꯑꯩ ꯐꯦꯃꯤꯂꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤꯡꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯌꯥꯎꯋꯦ ꯁꯣꯝꯗꯒꯤ ꯂꯥꯛꯏꯕꯁꯤꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯂꯥꯛꯑꯒ ꯃꯇꯦꯡ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯑꯩꯅ ꯑꯥꯔꯠꯁꯤꯗ ꯑꯗꯒꯤꯗꯤ ꯑꯩꯅ ꯐꯤꯜꯁꯤꯗ ꯄꯥꯝꯖꯕꯒꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯈꯔꯒꯤ ꯃꯍꯩ ꯈꯤꯇꯪ ꯐꯪꯖꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯗꯨꯃꯥꯏꯅ ꯄꯦꯟꯊꯣꯛꯑꯒ ꯂꯩꯕ ꯄꯣꯠꯇꯨꯅꯤ ꯇꯥꯃꯣ ꯑꯗꯣ ꯁꯤꯃꯛꯅ ꯑꯩ ꯍꯤꯡꯕ ꯉꯝꯒꯅꯤ ꯃꯗꯨꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯗꯤ ꯑꯣꯏꯗꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯅꯥꯏ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯆꯥꯎꯅ ꯂꯩꯕ ꯃꯔꯛꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯇꯦꯜꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯇꯥꯖꯕꯗ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯛꯏꯕ ꯈꯣꯡꯆꯠ ꯍꯛꯆꯥꯡꯒꯤ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯃꯥꯌꯣꯛꯅꯗꯅ ꯃꯌꯥꯝꯒ ꯈꯨꯠꯁꯝꯅꯅ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯀ ꯄꯨꯟꯅ ꯋꯥꯔꯛ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏ ꯐꯝꯕꯥꯛꯇ ꯊꯣꯛꯇꯅ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯀꯣꯝꯄꯤꯌꯔ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯂꯤꯂꯥ ꯌꯥꯎꯕꯅꯤ ꯈꯪꯗꯦ ꯐꯤꯜꯝꯗ ꯑꯦꯛ ꯇꯧꯕꯅꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕꯗ ꯀꯩꯒꯨꯝꯕ ꯗꯤꯁꯇꯔꯕꯦꯟꯁ ꯈꯔ ꯈꯨꯠꯂꯣꯏꯗꯕ ꯑꯩꯈꯣই ꯃꯁꯤ ꯀꯔꯤ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯃꯁꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯈꯤꯇꯪ ꯇꯝꯕꯤꯌꯨꯅꯦ ꯑꯩꯁꯦ ꯇꯥꯃꯣ ꯀꯔꯝꯍꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯟꯈꯠꯂꯛꯄ ꯆꯍꯤ 19 ꯃꯥꯄꯟ ꯀꯣ ꯅꯤꯌꯔꯂꯤ 21-2 ꯑꯗꯥꯏꯐꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯁ꯭ꯋꯥꯏꯁꯤꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯣꯏꯅꯨꯒꯤ ꯐꯧ ꯂꯧ ꯌꯩꯕꯒꯤ ꯀꯩꯒꯤ ꯑꯗꯨꯝꯕꯒꯤ ꯄꯣꯠ ꯆꯩ ꯄꯨꯕ ꯈꯣꯠꯄ ꯑꯗꯩ ꯀꯣꯛꯇ ꯀꯩꯗ ꯄꯨꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯈꯣꯠꯄ ꯈꯔ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯨꯏꯁꯟ ꯈꯣꯠꯁꯟꯕ ꯈꯔꯁꯨ ꯌꯥꯎꯈꯤ ꯈꯣꯡꯕꯥꯟ ꯀꯥꯟꯕ ꯐꯧꯗꯨ ꯄꯨꯔꯒꯀꯣ ꯈꯣꯡꯕꯥꯟ ꯀꯥꯟꯕ ꯆꯣꯡꯕꯗ ꯑꯗꯨꯝꯕꯁꯨ ꯈꯔ ꯌꯥꯎꯈꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯦꯛꯁꯤꯗꯦꯟꯁꯦ ꯑꯃ ꯑꯅꯤꯁꯨ ꯑꯗꯨꯝ ꯊꯦꯡꯅꯈꯤ ꯑꯩꯁꯦ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯈꯤꯕꯅꯣꯗꯤ ꯈꯪꯍꯧꯗꯦ ꯆꯞ ꯆꯥꯕ ꯑꯦꯛꯁꯤꯗꯦꯟ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯨꯅꯗꯤ ꯅꯠꯇꯦꯅ ꯂꯧꯒꯗ꯭ꯔꯥ ꯑꯗꯨꯅꯁꯨꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯝꯗꯦ ꯑꯗꯨꯒ ꯀꯩꯅꯣꯅꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯈꯤꯇꯪ ꯆꯤꯡꯅꯔꯞ ꯂꯩꯕꯗꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯌꯥꯝ ꯅꯧꯅ ꯐꯧ ꯀꯣꯛꯇ ꯄꯨꯔꯒ ꯇꯨꯁꯟꯕꯒꯤ ꯀꯩꯅꯣꯁꯤꯗ ꯈꯤꯇꯪ ꯆꯤꯡꯅꯔꯞꯇꯤ ꯂꯩ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯏꯟꯈꯠꯂꯛꯄꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯕꯛ ꯁꯨꯁꯤ ꯂꯥꯎ ꯂꯧ ꯁꯨꯁꯤ ꯂꯥꯎ ꯄꯣꯄ ꯁꯨꯕꯤ ꯍꯜꯂꯛꯑꯒꯅ ꯋꯥꯔꯦꯅ ꯀꯩꯀꯩ ꯈꯔ ꯆꯥꯁꯤꯜꯂꯒ ꯑꯗꯨꯗ ꯁꯨꯝ ꯊꯤꯟꯗꯣꯛꯄꯣꯏ ꯅꯥꯕꯣꯏ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝ ꯈꯟꯈꯤꯕ ꯑꯗꯨꯒ ꯀꯔꯤꯝꯇ ꯇꯧꯔꯛꯇꯦ ꯌꯥꯝ ꯁ꯭ꯂꯣ ꯄꯣꯏꯖꯟ ꯑꯣꯏꯅ ꯇꯞꯅ ꯇꯧꯔꯅ ꯑꯗꯩꯗꯤ ꯈꯣꯡ ꯈꯨꯠꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯨꯝ ꯇꯧꯔꯛꯈꯤꯕꯅꯤꯗ ꯑꯗ ꯁꯤꯃꯛꯅ ꯑꯩ ꯈꯨꯔꯨꯛ ꯂꯧꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯅ ꯀꯩꯅ ꯌꯥꯟꯅꯗꯅ ꯇꯦꯛꯄꯅꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯤ ꯅꯠꯇꯕ ꯑꯗꯣ ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯥ ꯀꯩ ꯒꯨꯋꯥꯍꯥꯇꯤꯒꯤ ꯗꯣꯛꯇꯔ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯌꯦꯡꯕꯅꯤ ꯗꯣꯛꯇꯔ ꯔꯥꯍꯃꯟꯗ ꯃꯥꯅ ꯑꯣꯄꯔꯦꯁꯟ ꯇꯧꯁꯦꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯔꯦ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯒ ꯀꯩꯀꯥ ꯇꯧꯔꯒ ꯈꯔ ꯂꯩꯕꯅꯤ ꯃꯥꯅ ꯌꯥꯝ ꯇꯞꯅ ꯔꯤꯀꯣꯚꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣꯁꯤ ꯂꯩꯇꯦ ꯆꯍꯤ 9-9 ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯃꯔꯤ ꯂꯩꯅꯕ ꯔꯤꯂꯦꯇꯦꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗꯒꯤ ꯑꯥꯔꯇꯤꯁ ꯑꯃꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯃꯁꯤꯗ ꯈꯤꯇꯪ ꯑꯣꯅꯔ ꯇꯧꯕꯤꯕ ꯃꯥꯕꯨ ꯔꯤꯒꯥꯔꯗ ꯇꯧꯕꯤꯕ ꯑꯣꯏꯅ ꯅꯉꯣꯟꯗ ꯍꯦꯜꯞ ꯇꯧꯔꯛꯅꯅꯕ ꯇꯦꯡꯕꯥꯡ ꯄꯤꯔꯛꯅꯅꯕꯒꯤ ꯀꯩꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯅꯪꯅ ꯃꯗꯨꯒꯤ ꯏ ꯄꯥꯎ ꯐꯪꯕ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕ ꯃꯗꯨꯒꯨꯝꯕ ꯌꯥꯝ ꯂꯩꯇꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯀꯟꯅ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯥꯔꯇꯤꯁꯀꯤ ꯇꯦꯡꯕꯥꯡ ꯍꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯇꯝ ꯀꯩꯅꯣꯁꯨ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯩꯁꯦ ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯩꯕ ꯀꯩꯅꯣ ꯈꯔꯅ ꯁꯨꯝ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯔꯒ ꯑꯗꯩꯗꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯒ ꯇꯧꯔꯒ ꯍꯟꯗꯛꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯛꯑꯦꯅ ꯑꯩꯁꯦ ꯑꯝꯇꯪ ꯌꯦꯡꯕ ꯀꯩꯅꯣ ꯇꯧꯒꯦꯅ ꯈꯟꯅ ꯍꯧꯖꯤꯛꯁꯦ ꯂꯩꯕ ꯃꯇꯥꯡ ꯑꯗꯣ ꯀꯩꯅꯣꯗꯤ ꯃꯄꯥꯟ ꯏꯄꯥꯟ ꯆꯠꯊꯣꯛꯇꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯁꯪꯒ ꯇꯧꯗꯅ ꯀꯣꯏꯅ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯐꯪꯁꯟꯅꯆꯤꯡꯕꯗꯒ ꯁꯤꯌꯔ ꯇꯧꯕ ꯁꯔꯨꯛ ꯌꯥꯕ ꯄ꯭ꯔꯖꯦꯟꯠ ꯑꯣꯏꯕꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯌꯥꯝꯅꯗꯤ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯔꯛꯑꯦ ꯑꯩꯅꯁꯨ ꯊꯣꯛꯄꯁꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯍꯦꯟꯗꯤ ꯑꯣꯏꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯏꯁꯥꯅ ꯌꯥꯝꯅ ꯌꯥꯡꯅ ꯍꯥꯟꯅꯗꯧꯅ
ꯌꯥꯝ ꯐꯥꯁ ꯑꯣꯏꯅ ꯍꯣꯏ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯀꯩꯅꯣ ꯏꯟꯚꯣꯜቭ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃ ꯂꯩꯌꯦꯕ ꯇꯁꯦꯡꯅ ꯀꯣꯃꯦꯗꯤꯌꯟ ꯑꯃꯅꯤ ꯃꯌꯥꯝꯕꯨ ꯅꯣꯛꯍꯟꯕꯅꯤ ꯔꯪꯒꯤꯂꯥꯜꯒꯤ ꯃꯊꯧꯗꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯥꯃꯛ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯏꯇꯣꯝꯗ ꯑꯆꯤꯛꯄ ꯑꯩꯒꯤ ꯌꯨꯝꯗ ꯂꯣꯟꯂꯤꯅꯦꯁ ꯑꯃ ꯑꯣꯏꯕ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯃ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯝꯒꯅꯦꯅ ꯈꯜꯂꯤ ꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯇ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯒ ꯏꯇꯣꯝꯗꯒ ꯇꯨꯃꯤꯟꯅꯒ ꯂꯩꯔꯒ ꯄꯤ ꯇꯥꯕ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯑꯩꯅ ꯃꯌꯥꯝꯕꯨ ꯅꯣꯛꯍꯟꯈꯤꯕ ꯃꯌꯥꯝꯒ ꯄꯨꯟꯅ ꯀooperation ꯄꯤꯅꯗꯅ ꯋꯥꯔꯛ ꯇꯧꯃꯤꯟꯅꯈꯤꯕ ꯃꯌꯥꯝ ꯃꯗꯨ ꯅꯤꯡꯁꯤꯡꯉꯒ ꯏꯁꯥꯗ ꯐꯥꯎꯕ ꯐꯤꯂꯤꯡ ꯃꯗꯨꯒꯤ ꯏꯃꯣꯁꯅꯦꯜ ꯃꯤꯀꯨꯞꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤꯒ ꯂꯩ ꯈꯤꯇꯪ ꯍꯥꯏꯕꯤꯌꯣ ꯌꯥꯝ ꯐꯥꯎꯋꯦ ꯇꯥꯃꯣ ꯌꯥꯝ ꯐꯥꯎꯋꯦ ꯑꯉꯥꯡꯁꯨ ꯏꯆꯥꯅꯨꯄꯥ ꯑꯅꯤꯅꯤ ꯑꯗꯒꯤ ꯃꯃꯥ ꯂꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯋꯥꯏ ꯏꯇꯣꯝꯗꯒ ꯂꯩꯕ ꯌꯥꯝ ꯌꯥꯎꯔꯦꯕ ꯅꯍꯥꯟꯋꯥꯏꯅ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯃꯣꯏꯅ ꯌꯣꯛꯄꯤꯅꯦꯕꯀꯣ ꯑꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯣꯏꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕ ꯃꯇꯝꯗ ꯑꯗꯨꯗꯤ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯟꯅꯦꯔ ꯇꯥꯔꯦꯅꯦ ꯋꯥꯈꯜꯁꯦ ꯄꯤꯛꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁ ꯑꯩ ꯅꯍꯥꯟꯋꯥꯏ ꯆꯠꯂꯝꯕ ꯇꯧꯔꯝꯕ ꯆꯦꯜꯂꯝꯕ ꯆꯣꯡꯂꯝꯕ ꯇꯤꯟꯅꯔꯝꯕ ꯂꯣꯏꯅꯔꯝꯕ ꯑꯗꯩ ꯑꯩꯅ ꯌꯧꯁꯟꯕ ꯉꯝꯗꯕ ꯑꯗꯩꯗꯤ ꯑꯩ ꯑꯗꯨ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯐꯥꯎ ꯇꯧꯕ ꯉꯝꯗ꯭ꯔꯦꯀꯣ ꯍꯥꯏꯕꯒꯤ ꯏꯁꯥꯁꯦ ꯈꯤꯇꯪ ꯋꯥꯈꯜꯁꯤꯗ ꯍꯟꯊꯖꯔꯛꯄ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯤꯀꯨꯞꯅꯤ ꯃꯇꯥꯡꯁꯤꯗ ꯏꯅꯥꯎꯁꯨ ꯇꯁꯦꯡꯅ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ ꯏꯚꯟ ꯄꯤ ꯏꯔꯥ ꯐꯥꯎꯕ ꯆꯦꯜꯂꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯆꯩꯅꯥꯁꯦ ꯐꯪꯉꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯃꯁꯨ ꯅꯪꯗꯧꯅ ꯆꯠꯄ ꯈꯣꯠꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩꯁꯨ ꯆꯦꯂꯦꯟꯖ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯀꯦ ꯃꯌꯥꯝ ꯃꯔꯛ ꯇꯤꯟꯒꯦꯗꯅ ꯉꯁꯤ ꯊꯣꯛꯂꯛꯄꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯩꯁꯨ ꯑꯁꯤꯕ ꯑꯃꯁꯨꯡ ꯑꯍꯤꯡꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯒ ꯁꯇ꯭ꯔꯒꯜ ꯇꯧꯔꯒ ꯑꯩꯅ ꯉꯝꯗꯕ ꯌꯥꯗꯦꯅ ꯑꯩ ꯃꯐꯝꯁꯤ ꯉꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯅ ꯑꯃꯨꯛ ꯅꯧꯅ ꯍꯤꯡꯉꯛꯄꯅꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯃꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯗꯨꯒ ꯑꯩꯅ ꯑꯃꯈꯛꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯩ ꯃꯔꯨꯞ ꯖꯣꯁꯦꯐꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯥꯎꯕꯁꯨ ꯉꯝꯃꯔꯣꯏꯗꯕ ꯌꯥꯝꯅ ꯏꯟꯀꯔꯦꯖ ꯑꯣꯏꯕ ꯋꯥ ꯑꯃꯈꯛꯅꯤ ꯅꯪꯒꯤ ꯆꯩꯁꯨ ꯑꯩꯅ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯅꯪ ꯐꯥꯒꯤ ꯇꯧꯕ ꯇꯣꯛꯄ ꯌꯥꯔꯣꯏ ꯑꯩ ꯇꯣꯛꯑꯒ ꯑꯩ ꯄꯣꯊꯥꯔꯒꯦ ꯑꯩ ꯍꯛꯆꯥꯡꯁꯤ ꯉꯝꯗ꯭ꯔꯦꯗ ꯍꯥꯏꯅ ꯑꯩꯁꯦ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯩꯁꯦ ꯁꯣꯟꯊꯥꯡꯅꯅ ꯑꯃꯨꯛ ꯍꯥꯏ ꯇꯣꯛꯅꯤꯡꯕꯗꯤ ꯅꯠꯇꯦ ꯃꯥꯅ ꯍꯥꯏ ꯖꯣꯁꯦꯐꯅ 마가 이것이 이빠이차 거미 저세 거니지 네 이빠이차 난 게임 칸거너 난 기제 수아이나 오이가니 아두가 프로그램 떠거니 그니 프로그램 쳤거니 난 ngam드르수 조크리도 phẩm무가 파기 떠보야니 조크리도 phẩm무 아코니 조크리도 phẩm 무가 파기 떠서 떡시 난 ngam드르수 아이나 아이가 자가니 난도 조크리도 phẩm무 아두가 파기 떠도야 파기 떠가 마야무 노한지거든 ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅꯦ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯗꯣ ꯇꯟꯖꯥꯁꯤꯗ ꯑꯩ ꯔꯪꯒꯤꯂꯥꯜꯒꯤ ꯏꯁꯩ ꯑꯃ ꯅꯤꯡꯁꯤꯡꯉꯛꯑꯦ ꯄꯨꯟꯁꯤꯁꯦ ꯌꯣꯡꯆꯥꯛꯅꯤ ꯌꯣꯡꯆꯥꯛ ꯑꯗꯣ ꯃꯇꯦꯛ ꯑꯃꯇ ꯉꯪꯕꯤꯒꯗ꯭ꯔꯥ ꯑꯩ ꯉꯪꯒꯦ ꯇꯥꯃꯣ ꯀꯨꯏꯔꯦ ꯇꯥꯃꯣꯁꯨ ꯎꯅꯗꯕꯀꯣ ꯇꯥꯃꯣꯗꯁꯨ ꯑꯗꯒꯤꯗꯤ ꯚꯤꯌꯨꯋꯔꯁꯤꯡꯗꯁꯨ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯌꯨ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯑꯣꯏꯅ ꯍꯩ ꯄꯨꯟꯁꯤꯁꯦ ꯌꯣꯡꯆꯥꯛꯅꯤ ꯌꯣꯡꯆꯥꯛ ꯈꯣꯜꯂꯒ ꯂꯣꯏꯔꯕ ꯃꯄꯣꯛꯅꯤ ꯄꯤꯛꯂꯤꯉꯩꯗ ꯁꯦꯡꯖꯨ ꯆꯥꯎꯔꯒꯅ ꯏꯔꯣꯜꯂꯨ ꯄꯤꯛꯂꯤꯉꯩꯗ ꯁꯦꯡꯖꯨ ꯆꯥꯎꯔꯒꯅ ꯏꯔꯣꯜꯂꯨ ꯃꯥꯡꯍꯟꯒꯅꯨ ꯃꯔꯨꯗꯣ ꯂꯣꯏꯅ ꯍꯣ ꯆꯥꯊꯣꯛꯎꯅꯦ ꯃꯔꯨꯗꯣ ꯂꯣꯏꯅ ꯍꯩ ꯄꯨꯟꯁꯤꯁꯦ ꯌꯣꯡꯆꯥꯛꯅꯤ ꯌꯣꯡꯆꯥꯛ ꯈꯣꯜꯂꯒ ꯂꯣꯏꯔꯕ ꯃꯄꯣꯛꯅꯤ ꯃꯔꯨ ꯀꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯔꯕ ꯍꯩ ꯀꯣꯝꯄꯥꯛ ꯊꯜꯂꯕ ꯏꯔꯣꯝꯕ ꯍꯩ ꯃꯔꯨ ꯀꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯔꯕ ꯍꯩ ꯇꯦꯡꯀꯣꯠ ꯊꯜꯂꯕ ꯏꯔꯣꯝꯕ ꯍꯩ ꯇꯤꯜꯍꯧ ꯈꯔ ꯁꯣꯏꯖꯤꯜꯂꯨ ꯂꯣꯝꯕ ꯈꯔ ꯆꯥꯏꯁꯤꯜꯂꯨ ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯛꯆꯤꯜꯂꯨ ꯃꯥꯡꯍꯟꯒꯅꯨ ꯃꯔꯨꯗꯣ ꯂꯣꯏꯅ ꯑꯩ ꯍꯣ ꯆꯥꯊꯣꯛꯎꯅꯦ ꯃꯔꯨꯗꯣ ꯂꯣꯏꯅ ꯑꯩ ꯄꯨꯟꯁꯤꯁꯦ ꯌꯣꯡꯆꯥꯛꯅꯤ ꯌꯣꯡꯆꯥꯛ ꯈꯣꯜꯂꯒ ꯂꯣꯏꯔꯕ ꯑꯩ ꯈꯣꯜꯂꯒ ꯂꯣꯏꯔꯕ ꯑꯩ ꯈꯣꯜꯂꯒ ꯂꯣꯏꯔꯕ ꯃꯄꯣꯛꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯔꯪꯒꯤꯂꯥꯜ ꯍꯧꯖꯤꯛꯁꯤ ꯂꯤꯂꯥꯗꯒꯤ ꯄꯣꯊꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯤꯂꯝꯗꯒꯤ ꯂꯥꯞꯊꯣꯛꯑꯦ ꯀꯥꯏꯅ ꯏꯁꯥꯗ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯗ ꯑꯅꯧꯕ ꯐꯥꯒꯤꯁꯤꯡ ꯄꯨꯊꯣꯛꯅꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯏꯅꯧ ꯅꯧꯅ ꯏꯁꯥꯅꯒ ꯁꯦꯝꯕ ꯐꯥꯒꯤꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯝꯗꯧꯋꯦ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯇꯥꯃꯣ ꯑꯗꯨ ꯌꯥꯝ ꯀꯟꯅ
ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅꯀꯣ ꯐꯥꯒꯤꯒꯁꯤ ꯊꯣꯛ ꯌꯥꯗꯕ ꯑꯗꯩ ꯊꯣꯛꯂꯛꯑꯒꯁꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯍꯦꯛ ꯍꯥꯏꯕ ꯌꯥꯗꯕ ꯇꯦꯟꯁꯟꯒ ꯂꯣꯏꯅꯕ ꯑꯗꯩ ꯁꯥꯎꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯁ꯭ꯂꯦꯡ ꯑꯣꯏꯕ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯄꯣꯠꯁꯦ ꯀꯩꯅꯣꯗ ꯏꯁꯥꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯦꯟꯁꯟꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯈꯣꯏꯃꯨ ꯆꯦꯅꯦꯜꯒꯤꯗꯃꯛꯇ ꯏꯅꯧ ꯅꯧꯅ ꯏꯅꯥꯎꯅ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯑꯅꯧꯕ ꯐꯥꯒꯤ ꯑꯃꯇꯪ ꯄꯨꯊꯣꯛꯑꯒ ꯈꯨꯗꯣꯜ ꯇꯝꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯀꯩꯅꯣꯃꯇꯪꯗꯤ ꯁꯦꯝꯕꯤꯕ ꯉꯝꯕꯤꯒꯗ꯭ꯔꯥ ꯀꯔꯤ ꯐꯥꯒꯤ ꯁꯦꯝꯁꯤꯒꯦ ꯇꯥꯃꯣ ꯍꯧꯖꯤꯛꯇ ꯀꯣ ꯏꯕꯨꯡꯉꯣ ꯀꯔꯤ ꯅꯪ ꯅꯃꯤꯡꯗꯣ ꯀꯦꯀꯦ ꯍꯥꯏꯕꯅꯤ ꯀꯦꯀꯦ ꯍꯧꯖꯤꯛꯇ ꯀꯣ ꯌꯦꯡꯉꯤꯕ ꯅꯣꯏꯁꯨ ꯍꯧꯖꯤꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯀꯔꯤ ꯄꯥꯎꯅꯣ ꯀꯅꯥꯝ ꯈꯪꯉꯣꯏ ꯑꯩ ꯈꯛꯇꯅꯤ ꯈꯪꯗꯧꯕ ꯀꯨꯀꯤ ꯁꯤꯔꯦ ꯄꯥꯎꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯀꯣ ꯑꯗꯨꯒ ꯃꯖꯥ ꯍꯧꯖꯤꯛ ꯑꯩꯁꯦ ꯃꯥꯏꯕ ꯁꯥꯕꯁꯨ ꯈꯔ ꯆꯠꯂꯤ ꯃꯥꯏꯕ ꯁꯥꯕ ꯆꯠꯄꯁꯤꯅ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯁꯦ ꯀꯨꯀꯤ ꯃꯁꯤꯡꯒꯥꯁꯤ ꯃꯁꯤ ꯂꯩꯅꯥ ꯂꯥꯏꯊꯨꯡ 9ꯃꯨꯛꯁꯤ ꯐꯕ ꯉꯝꯃꯤ ꯑꯗꯨꯅ ꯑꯗ ꯑꯉꯥꯡꯁꯤꯡ ꯀꯨꯀꯤ ꯍꯥꯞꯄ ꯆꯠꯂꯤꯁꯤꯡꯁꯦ ꯏꯕꯨꯡꯉꯣ ꯅꯣꯏ ꯃꯁꯤꯡꯒ ꯊꯤꯔꯛꯑꯣ ꯆꯠꯂꯗꯤ ꯀꯨꯀꯤ ꯃꯁꯤꯡꯒꯥꯗꯣ ꯈꯤꯇ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯅ ꯑꯩ ꯑꯉꯥꯡ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ ꯃꯣꯏ ꯄꯤꯔꯛꯑꯅꯤ ꯃꯗꯨ ꯍꯦꯛ ꯐꯪꯉꯗꯤ ꯑꯩꯁꯦ ꯑꯐꯥꯎꯕ ꯃꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯗꯣꯔꯤꯅꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯒꯤꯕꯣ ꯇꯣꯞ ꯇꯣꯞꯄ ꯌꯥꯝ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯇꯦꯂꯦꯟ ꯑꯃ ꯏꯅꯥꯎ ꯑꯩꯈꯣꯏ ꯔꯪꯒꯤꯂꯥꯜꯗ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯃꯁꯤꯗꯤ ꯂꯩꯕꯥꯛꯅ ꯃꯤꯄꯨꯝ ꯇꯤꯡꯅ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯀꯔꯤꯒꯨꯝꯕꯗ ꯏꯅꯥꯎ ꯔꯪꯒꯤꯂꯥꯜꯅ ꯂꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯖꯣꯁꯦꯞꯅ ꯆꯠꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯐꯥꯒꯤꯒꯤ ꯂꯝꯗ ꯅꯧꯅ ꯊꯣꯛꯂꯛꯀꯗꯕ ꯃꯤꯁꯦ ꯀꯅꯥꯅꯣꯅ ꯑꯩꯈꯣꯏꯅ ꯉꯛ ꯊꯥꯡꯒꯠꯇꯅ ꯃꯤꯠ ꯐꯥꯛꯇꯣꯛꯇꯅ ꯌꯦꯡꯕ ꯃꯗꯨꯗ ꯐꯥꯎꯕꯗ ꯄꯥꯛꯅ ꯎꯕ ꯐꯪꯗꯦꯅ ꯈꯜꯂꯦ ꯌꯥꯝ ꯄꯥꯝꯃꯨꯖꯩ ꯑꯗꯨꯅ ꯍꯛꯆꯥꯡ ꯅꯥꯗ ꯌꯦꯛꯇꯅ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯇꯉꯥꯏ ꯐꯗꯕꯅꯤ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯗꯥꯏꯠꯅꯆꯤꯡꯕ ꯆꯥꯔꯒ ꯏꯁꯥꯁꯦ ꯐꯒꯠꯅꯅꯕ ꯍꯣꯠꯅꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩꯁꯦ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁꯤ ꯈꯔ ꯇꯧꯔꯤ ꯇꯥꯃꯣ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯇꯧꯕꯗꯨꯅ ꯑꯃꯨꯛꯁꯨ ꯇꯉꯥꯏ ꯐꯗꯕꯗꯨꯅ ꯑꯃꯨꯛꯁꯨ ꯐꯠꯇꯅ ꯅꯥꯟꯊꯣꯛ ꯑꯃꯨꯛ ꯆꯦꯜꯂꯨꯒꯨꯝ ꯇꯧ ꯑꯗꯒꯤꯗꯤ ꯑꯗꯨꯝꯕ ꯈꯔ ꯌꯥꯎꯗꯅ ꯑꯩꯁꯦ ꯃꯔꯛꯇ ꯁꯥꯡꯅ ꯍꯧꯔꯨꯔꯕꯅꯦ ꯑꯃꯨꯛꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯣ ꯑꯗꯣ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯈꯣꯡꯁꯤ ꯁꯦꯠꯁꯨ ꯁꯦꯠꯅ ꯌꯥꯎꯗꯕ ꯌꯥꯗꯕ ꯆꯠꯇꯕ ꯌꯥꯗꯕ ꯃꯇꯥꯡ ꯍꯦꯛ ꯑꯣꯏꯗꯅꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯆꯠꯄ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯀꯩꯅꯣꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡꯁꯤꯗꯒꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁꯤ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯂꯣꯏꯔꯒ ꯈꯔ ꯑꯃꯨꯛ ꯍꯧꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯈꯔ ꯁꯨꯝ ꯏꯁꯥꯅ ꯈꯔ ꯁꯥꯟꯅꯕ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇꯪ ꯃꯣꯏ ꯔꯤ ꯑꯣꯄꯔꯦꯁꯟ ꯑꯃꯨꯛ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯑꯗꯨꯒꯤ ꯔꯤ ꯑꯣꯄꯔꯦꯁꯟꯗꯨꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯈꯔ ꯇꯧꯕ ꯍꯧꯔꯤ ꯁꯣꯏꯗꯅꯁꯨ ꯑꯃꯨꯛꯇꯪ ꯃꯥꯏ ꯄꯥꯛꯇꯅ ꯏꯅꯥꯎꯅ ꯅꯤꯡꯖꯔꯤꯕꯗꯣ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛꯇꯪ ꯐꯨꯜꯐꯤꯜ ꯑꯣꯏꯔꯒ ꯄꯕ꯭ꯂꯤꯛꯀ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗ ꯑꯗꯨꯒ ꯐꯤꯂꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯅ ꯑꯇꯩ ꯑꯇꯣꯞꯄ ꯈꯨꯗꯣꯜ ꯀꯌꯥ ꯇꯝꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯇꯥꯏꯕꯪ ꯃꯄꯨꯗꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎꯒꯤꯗꯃꯛ ꯅꯤꯖꯒꯦ ꯇꯧꯕꯇꯕꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯚꯤꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯅ ꯑꯩꯅ ꯍꯪꯕꯗ ꯆꯤꯊꯕ ꯋꯥꯍꯪ ꯀꯌా ꯑꯃ ꯁꯣꯏꯗꯅ ꯍꯪꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯋꯥꯍꯪ ꯀꯌꯥ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯔꯝꯕ ꯋꯥꯍꯩꯁꯤꯡ ꯅꯨꯡꯁꯤꯅ ꯃꯌꯥꯝꯗ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯑꯃ ꯑꯣꯏꯅ ꯏꯙꯧ ꯑꯃ ꯑꯣꯏꯅ ꯄꯨꯄꯨ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯇꯝꯕꯤꯌꯨ ꯃꯌꯥꯝꯅ ꯅꯣꯛꯅꯤꯡꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯞꯇ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯠꯂꯒ ꯅꯣꯛꯄꯤ ꯑꯣꯏꯕꯅꯤ ꯍꯧꯖꯤꯛꯁꯦ ꯅꯣꯛꯄ ꯐꯥꯎꯕ ꯅꯣꯛꯅꯤꯡꯗꯕ ꯃꯇꯥꯡ ꯌꯥꯝ ꯈꯣꯏꯗꯧꯗ ꯄꯨꯡꯁꯥꯎꯗ ꯁꯥꯎꯒꯠꯇꯅ ꯂꯩꯕ ꯃꯇꯥꯡꯗꯣ ꯍꯧꯖꯤꯛꯁꯤꯅꯤ ꯑꯗ ꯍꯥꯏꯖꯒꯦ ꯇꯥꯃꯣꯒꯤ ꯀꯩꯅꯣꯁꯦ ꯑꯍꯥꯟꯕꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯚꯣꯏꯁꯇ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯟꯅ ꯇꯝꯖꯒꯦ ꯈꯣꯏꯃꯨ ꯆꯦꯅꯦꯜꯗꯅꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯈꯣꯏꯃꯨ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯁꯤꯗ ꯀꯥꯟꯅꯔꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃꯁꯨꯅꯦ ꯑꯗꯨꯝ ꯄꯨꯗꯅ ꯂꯥꯛꯆꯒꯗꯣꯏꯅꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯏ ꯄꯥꯎꯁꯦ ꯑꯗꯨꯝ ꯄꯨꯖꯔꯛꯀꯅꯤ ꯑꯗꯨꯅ ꯈꯣꯏꯃꯨ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯇꯧꯕꯤꯕ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ
makha tana ate atopa wafam kaya nungai ba program kaya inauga interact tawdana tajani bane tawdabu akhoi matam laisilakta sangjilaklabana matang isida sum isinau tenjilase aduga viewer khudimakta koi amuktang khuraminasi loisalakpada ai inaubu honor tawjaboina akhoi lengya namatang khudol tamjage tamo neyamusu kongje phibam jadabanina ne lekala nangwanda lengan hukko bawda isinau nungsina umtang lengon najage aduga koimu channel ge viewer kudingmakta thumbs up all the best